Good morning, nungsira marup loising. Aise ngasidi sanggom yaugba cha lolamine. Ai sumaina sanggom yaugba cha se twinindi thakte ngang sangang na yamba thai hai tare ko nong phadok sumain thakpai wadani. Dagi sina bread ne extra large bread ne shalden ga ibani sige achobasina tangkhai ama kakthалidana duga ibani cha doini mi amana sa bangamba toast na te hai tare chawi ba yamna. Yengo sa masu sengo phasat anga se yengo sa se khara yak poina thakena e khara samana se khara yam hapsalli ne manam su khunung siam ne ilaisi manam se sagi ya ba matam na ismana yuk se salo laga thakpai matam leite ya mana parap aita idi yogurt khara dagi keno khara oat khara hapsal lagai ta parap sar ka dum satpa mi ne ando ai comment section da rally se lekai koidran hangbirak pado rally se lekai koide ma se kaino da khoina leiba sabab se si se khoi hongdong thadok pa ya da ba sabab ne yumna loina leinai se hongdong loiba ge da ma picture picli ne gi imung da sum leirabani na ko ma thong hang to suma pan tho ya dre dum andagi sisna ai inkon da gi helak pane maroina kopi karane andagi yendem kharane maroi mapang kharane dagi green chili kharane iron gena dagi sina ngari lauri ne ise ngari se si ngari se yam kupe haba ayum dai tharak pane handa ando man howdi dum hawe angoi u leita ba yumda lamda ke gena yumbi oi habado aduni ando ngari apa ko phaja bado ayumda laaga mu porake azu moisu khangde tharak pada kaino da sise akoi sekmai ngari dune ba manungda kupam gani ju moisu khang ponde ko tharak pada duna dum tharakhi bani andagi sisna I iron gena tawine ando alu angang ba khara hapsale ahumari andagi yendem baka ani maka baka sujalaga hapsale andagi moro atekpa manga taru ma hapsale andagi aigi Asian store dagi lerakpa soibum ne sise khoi manipur gi soibum do nate andagi ngari ainu husi loki basingdo andoi do sigi tiffin maza pitru sida ngai hapsalle and ngari se karang kangsalle aina kaabdi nate ko ngari lawbagi patra do ising kitang hapsalle duga tengthoga ai ngari mathak sida haijan bire andi duga si kaino sida pressure cooker da hapsalle na ising kitang hape naga makhong khumjalaga pressure ani natraga ohumlak kamhalaga adum yare sise koi India gi pressure cooker de nei nu sis nei je stay da anegi ai je chak thongena to amine anu chak thong rice cooker de ta thongjalenga siri the yaring ai matam leita de yambana ai sapuda thonge sapuda thongbagi house is amani natra and athura this mina dum kaba dum samthoga ai dum pressure cooker da phatlan dum thongjale dum yamba matam da and this mina akoi mana seng sambagi kanu se mahi se se akoi kanu da ju hapa haw bani ko sabri thong ba da ju hapa haw bani de ya te koi injang thong ba lai dai ni ko du da hapsan ba su dum haw bani se kanu se sak kanu ki ching sambagi ching hi se koi angang ngong da di kok su lunari phutlaga ching hi khara lobio ai ngasi di ching hi phutni ga haina rame ba khoi abu hai lai nei da andagi sangbrai adagi kai mayam nasik mana kai hapaga khoi singhi phunarame ado khoi angang hoinda luri be yamna nagi yum mayam bada yana khada singhi japhu leinarame matamdu da dagi ai si bora hogen dawne ai si ngarang gi lem hoba khoi tilo chouba magi tangkhai ni ko inum soi je tang mapum hamana te ba do pan soi bire and I see nakupi bora hogen do bane the nakupi bora se ai kaino su tilo yaudro su yaudon ho do ha bane do mapa ga masa ga tilo happy ho ai andugi ando mo kaino di mapa gi di hawai thong lei ma di irom masa di andu jana kaino ina hawai thong do ga bora se goina sarani
ꯑꯗꯒꯤ ꯑꯩꯒ ꯁꯦꯂꯤꯟꯒꯅ ꯏꯔꯣꯝꯕꯒ ꯕꯣꯔꯥꯒ ꯆꯥꯒꯅꯤ ꯑꯗꯒꯤ ꯑꯩꯁꯦ ꯕꯦꯁꯣꯟ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗ ꯑꯩꯁꯦ ꯕꯦꯁꯣꯟꯁꯦ ꯌꯥꯝ ꯍꯥꯞꯄꯣꯏ ꯑꯩ ꯀꯩꯅꯣꯅꯤ ꯕꯣꯔꯥꯁꯦ ꯈꯔ ꯀꯔꯪ ꯀꯔꯪ ꯂꯥꯎꯕ ꯀꯦꯔꯦꯝ ꯀꯦꯔꯦꯝ ꯂꯥꯎꯕ ꯕꯣꯔꯥꯗꯣ ꯆꯥꯅꯤꯡꯉꯦ ꯉꯁꯤꯁꯦ ꯑꯗꯒꯤ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯄꯦ ꯃꯆꯨ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯅꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯀꯩꯅꯣ ꯖꯤꯔꯥ ꯀꯩꯅꯣ ꯀ꯭ꯌꯨꯃꯤꯟ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯔꯣꯁ ꯀꯩꯅꯣꯅꯤ ꯃꯔꯣꯏ ꯀꯣꯔꯤꯌꯦꯟꯗꯔ ꯁꯤꯠ ꯑꯩꯈꯣꯏ ꯉꯧꯊꯣꯛꯑꯒ ꯇꯛꯈꯥꯏꯕꯗꯣ ꯑꯗꯨꯏꯗꯨꯅꯤ ꯑꯗꯒꯤ ꯊꯨꯝ ꯈꯔ ꯏꯁꯥ ꯏꯁꯥꯒꯤ ꯆꯥꯡꯗ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯟꯅ ꯍꯥꯞꯄꯒ ꯕꯤꯔꯤ ꯕꯤꯔꯤ ꯅꯩꯈꯥꯏꯕꯤꯔꯅꯤ ꯑꯗꯨ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯍꯧꯕꯒꯨꯝꯕ ꯑꯗꯒꯤ ꯏꯔꯣꯟꯕꯒꯨꯝꯕꯗ ꯀꯅꯥꯒꯨꯝꯕꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯈꯨꯗꯣꯞꯀ ꯃꯌꯥꯝ ꯁꯤꯔꯒ ꯕꯤꯔꯤ ꯑꯗꯒꯤ ꯏꯔꯣꯟꯕꯒꯨꯝꯕꯗꯒ ꯈꯨꯗꯣꯞ ꯃꯔꯣꯟꯒ ꯁꯤꯔꯒ ꯑꯩꯈꯣꯏꯒꯤ ꯕꯤꯔꯤ ꯕꯤꯔꯤ ꯅꯣꯏꯕꯒ ꯌꯥꯎꯋꯦꯕ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯐꯒꯗ꯭ꯔꯣ ꯑꯗꯨꯕꯨ ꯍꯥꯏꯖꯦꯅꯤꯛ ꯑꯣꯏꯒꯗ꯭ꯔꯥ ꯃꯌꯥꯝꯗ ꯈꯟꯕꯤꯌꯣ ꯑꯗꯒꯤ ꯄꯦꯟ ꯑꯃ ꯈꯔ ꯁꯥꯍꯜꯂꯦ ꯑꯗꯨꯗꯨꯒ ꯚꯦꯖꯤꯇꯦꯕꯜ ꯑꯣꯏꯜ ꯈꯔ ꯍꯩꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯁꯥꯍꯜꯂꯅꯤ ꯑꯗꯒꯤ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯖꯕ ꯁꯥꯏꯖ ꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯧꯕ ꯌꯥꯔꯦ ꯕꯣꯔꯥꯁꯦ ꯆꯥꯎꯅ ꯍꯧꯒꯦꯔꯥ ꯄꯤꯛꯅ ꯍꯧꯒꯦꯔꯥ ꯑꯩ ꯑꯄꯤꯛꯄ ꯁꯥꯏꯖ ꯈꯔ ꯑꯃꯨꯛ ꯍꯧꯔꯦ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯗꯒꯤꯈꯔ ꯆꯥꯎꯕ ꯁꯥꯏꯖ ꯑꯃꯃꯨꯛ ꯍꯧꯗꯣꯏꯅꯤ ꯈꯔ ꯆꯥꯎꯕ ꯁꯥꯏꯖꯇꯨꯅ ꯑꯩꯅ ꯄꯥꯝꯖꯕ ꯁꯥꯏꯖꯈꯩꯅꯤ ꯑꯄꯤꯛꯄ ꯁꯥꯏꯖꯀꯤ ꯃꯌꯥꯝꯁꯤꯅ ꯃꯄꯥꯒ ꯃꯆꯥꯒ ꯈꯔ ꯄꯥꯝꯖꯕ ꯁꯥꯏꯖꯁꯤꯡꯅꯤ ꯑꯗꯣ ꯕꯣꯔꯥꯁꯦ ꯈꯔ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯧꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯩꯗꯣ ꯈꯔ ꯇꯞꯅ ꯂꯩꯊꯕꯤꯔꯒ ꯉꯧꯕꯤꯌꯣ ꯑꯗꯨꯒ ꯌꯣꯠꯀꯤ ꯈꯥꯡꯁꯤꯗ ꯑꯗꯨꯝ ꯒꯦꯔꯦꯝ ꯒꯦꯔꯦꯝ ꯑꯗꯨꯝ ꯂꯥꯎꯔꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯆꯥꯕ ꯃꯇꯝꯗ ꯈꯨꯍꯥꯎ ꯑꯃꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯣꯔꯥꯁꯦ ꯌꯥꯝ ꯍꯥꯎꯈꯤ ꯑꯩ ꯕꯣꯔꯥꯒꯨꯝꯕꯁꯤꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯑꯁꯪꯕ ꯅꯨꯃꯤꯠꯇ ꯍꯧꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯇꯝ ꯂꯩꯇꯦ ꯌꯦꯡꯉꯨ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯥ ꯈꯨꯐꯖꯝꯅꯤ ꯑꯗꯨꯒ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯒꯦꯔꯦꯝ ꯒꯦꯔꯦꯝ ꯂꯥꯎꯔꯒ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯦ ꯁꯤꯒꯤ ꯕꯣꯔꯥꯁꯦ ꯑꯗꯒꯤ ꯏꯔꯣꯟꯕꯁꯨ ꯑꯩ ꯁꯤꯗꯩꯗ ꯍꯩꯗꯣꯛꯑꯒ ꯏꯪꯍꯜꯂꯒ ꯊꯝꯃꯕꯅꯦ ꯑꯩ ꯏꯔꯣꯟꯒꯦꯅ ꯑꯗꯨꯒ ꯏꯔꯣꯟꯕꯁꯦ ꯑꯩ ꯃꯍꯤꯗꯤ ꯌꯥꯝ ꯂꯥꯡꯍꯜꯂꯔꯣꯏ ꯑꯩ ꯃꯍꯤ ꯌꯥꯝ ꯂꯥꯡꯕ ꯏꯔꯣꯟꯕ ꯆꯥꯅꯤꯡꯗꯦ ꯃꯍꯤ ꯂꯥꯡꯕ ꯆꯥꯅꯤꯡꯕ ꯏꯔꯣꯟꯕꯁꯨ ꯌꯥꯎꯋꯦꯀꯣ ꯃꯍꯤ ꯂꯥꯡꯕꯗꯗꯤ ꯑꯩꯈꯣꯏ ꯃꯪꯒꯟꯒꯨꯝꯕ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯕ ꯂꯣꯟꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯣꯝꯄ꯭ꯔꯦꯛꯀ ꯍꯥꯞꯄꯒ ꯏꯔꯣꯟꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗꯗꯤ ꯃꯍꯤ ꯈꯔ ꯂꯥꯡꯕ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯁꯣꯏꯕꯨꯝꯒꯨꯝꯕꯗꯗꯤ ꯑꯩ ꯃꯍꯤ ꯀꯌꯥ ꯂꯥꯡꯕ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯃꯍꯤ ꯈꯔ ꯂꯥꯡꯍꯜꯂꯦ ꯉꯁꯤꯗꯤ ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯉꯁꯥꯏ ꯏꯪꯈꯣꯜꯗꯒꯤ ꯍꯦꯜꯂꯛꯄꯁꯤꯡꯗꯣ ꯅꯨꯡꯁꯤꯗꯥꯛ ꯅꯠꯇꯦ ꯀꯔꯤꯕ ꯃꯌꯥꯡꯊꯣꯟ ꯑꯗꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯣꯅꯤꯡꯈꯣꯛ ꯑꯗꯒꯤ ꯐꯛꯄꯥꯏ ꯑꯗꯒꯤ ꯂꯣꯏ ꯍꯥꯞꯄꯦ ꯃꯅꯝꯁꯨ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯉꯥ ꯊꯣꯡꯕ ꯉꯥꯛꯇꯅ ꯑꯍꯥꯎꯕ ꯏꯟꯖꯥꯡ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯕ ꯏꯟꯖꯥꯡꯁꯤꯡꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ ꯍꯥꯏ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯑꯆꯝꯕ ꯏꯟꯖꯥꯡꯁꯤꯡꯁꯦ ꯀꯥꯡꯁꯣꯏꯒꯨꯝꯕ ꯏꯔꯣꯟꯕ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯁꯨꯝꯕꯁꯤꯡꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯒꯤ ꯃꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯅꯤꯡꯗꯕ ꯃꯤꯈꯩꯒꯤ ꯑꯩ ꯀꯨꯞꯁꯜꯂꯒ ꯂꯣꯏ ꯊꯝꯕꯤꯔꯝꯃꯦ ꯃꯣꯏꯅ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯧꯊꯣꯛꯑ ꯆꯥꯖꯔꯅꯤ ꯑꯗꯒꯤ ꯑꯩ ꯒꯥꯔꯗꯦꯟꯗ ꯊꯣꯛꯂꯛꯑꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯦꯚꯦꯟꯗꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯑꯩꯁꯦ ꯀꯛꯑꯒ ꯄꯤꯕꯤꯒꯦꯅ ꯇꯧꯕꯅꯦ ꯀꯪꯗ꯭ꯔꯗꯤ ꯁꯤꯁꯦ ꯄꯥꯝꯃꯨꯏꯗꯅꯀꯣ ꯑꯗꯣ ꯃꯃꯥꯡꯗ ꯁꯥꯠꯄꯈꯩꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯄꯥꯎꯆꯇ ꯄꯦꯀꯦꯠꯇ ꯍꯥꯞꯄꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯀꯛꯑꯒ ꯑꯩ ꯃꯄꯨꯟ ꯁꯦꯝꯕꯤꯔꯒ ꯍꯌꯦꯡ ꯑꯩ ꯏꯃꯥꯟꯅꯕꯤꯈꯩꯗ ꯑꯩꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕꯈꯩꯗ ꯑꯩ ꯄꯤꯕꯤꯒꯦꯅ ꯃꯅꯝꯁꯨ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯑꯗꯣ ꯁꯤ ꯃꯄꯨꯟ ꯀꯛꯑꯦꯗꯅ ꯑꯗꯨꯏꯗꯨꯒꯅꯦ ꯏꯃꯨꯡꯗ ꯊꯝꯕ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯈꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯇꯣ ꯈꯣꯏ ꯈꯨꯌꯥꯝ ꯑꯃꯅꯤ
ꯌꯦꯡꯉꯣ ꯇꯨ ꯑꯩ ꯁꯤꯗꯩꯗ ꯀꯛꯑꯦ ꯑꯗꯨꯒ ꯃꯄꯨꯟ ꯁꯦꯝꯃꯦ ꯐꯖꯗ꯭ꯔꯥ ꯐꯖꯕꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯣ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯦ ꯌꯦꯡꯉꯣ ꯊꯦꯛ ꯊꯥꯛ ꯌꯩꯔꯗꯅ ꯐꯅꯌꯥꯝ ꯀꯛꯑꯦ ꯑꯩꯅ ꯑꯌꯥꯝꯕ ꯂꯣꯏ ꯀꯛꯊꯠꯂꯦ ꯑꯗꯣ ꯀꯛꯏꯉꯩ ꯂꯦꯚꯦꯟꯗꯔꯁꯦ ꯁꯨꯃꯥꯏꯅ ꯀꯛꯍꯧꯗ ꯇꯥꯔꯗꯤ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯐꯖꯅ ꯁꯥꯠꯇꯦꯕ ꯑꯗꯨꯏꯗꯨꯅ ꯂꯦꯚꯦꯟꯗꯔꯁꯨ ꯃꯇꯝ ꯆꯥꯅ ꯀꯛꯄ ꯃꯇꯝ ꯆꯥꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯑꯗꯒꯤ ꯄ꯭ꯔꯨꯟ ꯇꯧꯕꯤꯕ ꯃꯣꯏꯒꯤꯁꯨ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯄꯦꯔꯨꯚꯤꯌꯟ ꯂꯤꯂꯤꯅꯦ ꯑꯩꯅ ꯍꯥꯟꯅꯁꯨ ꯎꯍꯟꯖꯈ꯭ꯔꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯩꯁꯦ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯐꯖꯅ ꯁꯨꯝ ꯁꯥꯠꯄꯁꯦ ꯑꯗꯨꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯉꯦꯕ ꯃꯌꯥꯝꯗ ꯁꯥꯠꯂꯤꯁꯤꯡꯁꯦ ꯑꯗꯨꯗꯨꯅ ꯑꯩ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯛꯑꯕꯅꯤ ꯑꯗꯒꯤ ꯅꯥꯀꯟꯗꯒꯤꯁꯤꯅ ꯂꯩꯍꯥꯎꯅꯦ ꯇꯨꯁꯤꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯤꯁꯃꯤ ꯀꯦꯠ ꯀꯧꯋꯦ ꯍꯟꯗꯛ ꯆꯍꯤ ꯌꯥꯝ ꯁꯥꯠꯇꯦ ꯁꯤꯒꯤ ꯂꯩꯁꯦ ꯃꯃꯥꯡ ꯆꯍꯤꯗ ꯌꯥꯝ ꯁꯥꯠꯂꯦ ꯑꯗꯣ ꯑꯁ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯇꯤꯡꯈꯪꯗꯤ ꯀꯩꯗ ꯍꯪꯉꯨꯔꯅꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯔꯣꯁꯁꯦ ꯇꯤꯡꯈꯪꯁꯦ ꯃꯌꯥꯝꯗꯒꯤ ꯍꯦꯛꯇ ꯃꯥꯅ ꯆꯥꯎꯕ ꯍꯦꯜꯂꯦꯕ ꯁꯤꯗ ꯄꯥꯟꯕ ꯇꯤꯡꯈꯪꯁꯤꯡꯁꯦ ꯑꯗꯨꯒꯅꯦ ꯍꯦꯛꯇꯅꯦ ꯀꯛ ꯊꯤꯟꯕꯖꯥꯠꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯆꯪꯉꯨ ꯂꯥꯛꯑꯣ ꯌꯥꯄꯣꯟꯇꯦ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯋꯦ ꯆꯥꯎꯋꯦ ꯃꯉꯣꯟꯗ ꯄꯥꯟꯕ ꯇꯤꯡꯈꯪꯁꯦ ꯑꯗ ꯁꯤꯗ ꯑꯉꯥꯡꯕ ꯑꯃ ꯁꯥꯠꯂꯤꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯑꯩ ꯀꯔꯤ ꯂꯩ ꯀꯧꯕꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯃꯌꯥꯝ ꯈꯪꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯁꯦ ꯇꯨ ꯁꯤꯁꯦ ꯂꯤꯂꯤ ꯀꯔꯝꯕ ꯂꯤꯂꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯂꯤꯂꯤꯗꯤ ꯂꯤꯂꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯄꯤꯌꯔ ꯗꯤ ꯔꯣꯖꯥꯟꯅꯤ ꯑꯩꯒꯤ ꯄꯤꯌꯔ ꯗꯤ ꯔꯣꯖꯥꯟꯁꯦ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯦ ꯁꯥꯠꯄꯒꯤ ꯌꯦꯡꯉꯣꯗꯣ ꯃꯇꯨꯝ ꯌꯥꯟꯊꯔ ꯁꯥꯠꯂꯤꯁꯤ ꯎꯔꯕ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯂꯩꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅ ꯇꯥꯂꯨꯂꯥ ꯑꯩꯅ ꯅꯍꯥꯟꯁꯨ ꯌꯦꯡꯍꯟꯈꯤꯕꯗꯨꯅꯦ ꯃꯥꯁꯦ ꯁꯤꯃꯁꯨ ꯁꯥꯠꯄ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯁꯤꯁꯨ ꯃꯔꯣꯟ ꯑꯩꯅ ꯅꯍꯥꯟ ꯎꯍꯟꯈꯤꯕꯗꯣ ꯑꯗꯩꯗ ꯑꯩꯅ ꯗꯦꯠ ꯍꯦꯗꯤꯡ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯗꯦꯠ ꯍꯦꯗꯤꯡ ꯇꯧꯕ ꯁꯥꯠꯄ ꯂꯣꯏꯈꯤꯕꯈꯩꯗꯣ ꯑꯃꯨꯛ ꯂꯣꯏ ꯀꯛꯊꯠꯈꯔꯦ ꯌꯦꯡꯉꯣ ꯑꯃꯨꯛ ꯂꯣꯏ ꯁꯥꯠꯂꯛꯑꯕꯅꯦ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯃꯔꯣꯟ ꯑꯃꯨꯛ ꯁꯥꯠꯂꯛꯏꯅꯦꯕ ꯁꯤꯁꯦ ꯃꯥꯒꯤ ꯁꯥꯠꯄ ꯂꯣꯏꯈꯤꯕꯈꯩꯗꯣ ꯀꯛꯊꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯒꯤ ꯇꯥꯂꯨꯂꯥ ꯑꯗꯒꯤ ꯐ꯭ꯂꯣꯔꯦꯟꯇꯤꯅꯥ ꯃꯣꯏꯁꯤ ꯑꯗꯒꯤ ꯄꯤꯌꯔ ꯗꯤ ꯔꯣꯖꯥꯟ ꯃꯣꯏꯁꯤ ꯍꯟꯖꯟ ꯑꯗꯨꯝ ꯁꯥꯠꯄ ꯔꯣꯁꯁꯤꯡꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯁꯛꯁꯤ ꯌꯦꯡꯉꯣ ꯈꯨꯐꯖꯁꯤ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯃꯣꯏꯁꯤꯡꯁꯦ ꯑꯗꯒꯤ ꯑꯩꯅ ꯁꯤ ꯅꯍꯥꯟꯁꯨ ꯎꯍꯟꯈꯤꯕ ꯏꯞ ꯇꯥꯏꯠꯇꯨꯅꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯏꯞ ꯇꯥꯏꯠ ꯑꯗꯒꯤ ꯍꯅꯤ ꯗꯤꯖꯣꯟ ꯃꯣꯏꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯩꯁꯤꯡꯅꯦ ꯖꯁꯨꯋꯥꯒ ꯑꯩꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯀꯩꯅꯣꯁꯤꯒ ꯍꯨꯏꯁꯤꯒ ꯀꯟꯅ ꯈꯣꯡꯕ ꯇꯥꯟꯅꯔꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯁꯤꯁꯦ ꯑꯄꯤꯛꯄ ꯔꯣꯁꯅꯦ ꯁꯤꯁꯦ ꯃꯤꯅꯤꯆꯔ ꯔꯣꯁꯁꯤꯡꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯐꯖꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯤꯡ ꯃꯆꯨ ꯃꯆꯥꯗꯣ ꯑꯗꯒꯤ ꯑꯩꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯅꯥꯎꯅ ꯁꯨꯃꯥꯏꯅ ꯍꯪꯕꯤꯔꯛꯄꯗꯣ ꯏꯆꯦꯁꯤꯁꯦ ꯆꯥꯗ ꯍꯥꯞꯄ ꯔꯣꯁꯁꯤꯡꯅ ꯆꯥꯕ ꯌꯥꯕ꯭ꯔꯥꯅ ꯑꯗꯨ ꯁꯤꯗ ꯍꯧꯔꯤꯕ ꯔꯣꯁꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯆꯥꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯃꯅꯥꯗꯒꯤ ꯀꯩꯅꯣꯗꯒꯤ ꯃꯄꯣꯝꯗꯒꯤ ꯂꯣꯏꯅꯃꯛ ꯆꯥꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯐ꯭ꯂꯦꯕꯔꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯄꯤꯌꯔ ꯗꯤ ꯔꯣꯖꯥꯟ ꯁꯤꯗꯁꯨ ꯁꯥꯠꯂꯦ ꯇꯨ ꯑꯩꯒꯤ ꯄꯤꯌꯔ ꯗꯤ ꯔꯣꯖꯥꯟꯁꯦ 1 2 3 4 5ꯅꯦ ꯁꯤꯒꯨꯝꯕ ꯄꯥꯝꯕꯤ 5ꯅꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗ ꯍꯧꯔꯤꯁꯦ ꯃꯃꯥꯡꯗꯁꯨ 2 ꯑꯃ ꯍꯧꯋꯦ ꯑꯗꯒꯤ ꯃꯅꯤꯡꯗ 3 ꯑꯃ ꯑꯗꯣ ꯁꯤꯃꯗꯤ ꯑꯩ ꯀ꯭ꯂꯥꯏꯝꯕꯤꯡ ꯔꯣꯁ ꯑꯣꯏꯅ ꯍꯧꯍꯟꯗ꯭ꯔꯦ ꯑꯩꯅ ꯕꯨꯁ ꯐꯣꯝꯗ ꯑꯣꯏꯅ ꯀꯛꯑꯒ ꯑꯣꯏꯅ ꯁꯥꯠꯍꯜꯂꯕꯅꯦ ꯁꯤꯃꯗꯤ ꯀꯥꯐꯝ ꯂꯩꯇꯔꯦꯅ
मागी सालकपगी मचूसे अस खुफजमनिको अंदगी सिसना लेवेंडर पिनोकियो को येंगो मसक सेंगो पर्पल मसूदों तौरगने याम फजसानी मसूसे मोई मैम से सातलिंगेगी नुंगाइबसिदी कईदा हंगुरनी येंगबै पेनबना नाइदे हाइतारेको दगी सिना नाहिमा कवे सी क्लाइंबिंग रोज ने अंदो या मरोन सात रोज ती नती तरक तरक खतंगाइरे मंगोना सातलिसुसे अंदगी सिना क्वीन एलिजाबेथ कवे टिंग लाउबा पिंग दुने याकपा पिंग तो सिसे सिने सात पलोय हिबा येंगो तो मसक फजबने सिसु ngori ngori tori singsina satpa loiramdai gi ne dagi khara smana yakpa ping se sisna khara nauri nauba khoi pom satna badagi kitang satorok podo du matang do ne phasatra anegi sina elijem fel rose ne sejam satre hendak sei di yengatu खरा सातलमे द लोइन लोइसनग्रे दगी तरक तरक अमानी अहुम कितंगाइ हौरे पाम्बी सु यम चाव पाम्बी नते अंदगी सिना अब्राहम डार्बी ने अब्राहम डार्बी से डेविड ऑस्टिन की रोज ने सिमसु अदो सिसु सिगी रोज सिसु मरी चलगा साललसु याय दगी स्माइना बुस ओइना हवलसु याय आई लोक थुंबगी आई खोन से ग्रो ग्रो खरा लाउरे ngasidi अंदगी लेडी ऑफ शार्लट से अखोई स्वाइदा लेबा मी गैना कैस्टेदा कैनो सादा हापगा यामना कैन तौनै असनै सिगुंबा लेडी ऑफ शार्लट से मागी फ्लेवर से सागुंबा कैगुंबा सेमबदा यामना नुमनम नुंसी हाय तारेको अंदो आईदी सेमद्री हाइबदे एंगोंदा रोज कंगहन्नबा रोज कंगन पेटल मयाम लौथोकबा दगी अंदो अमा कंगहनबा दगी स्टोर तौबा दुगुमि मतमदा एंगोंदा याम लैते अदुदुनानी आई हाइबबु गार्डन जे सेनरगा सालकपा लैसिंगदो एन्जॉय तौबा दगी खरा कअगा इमुंग सिन्नबा दुगुमा ngaktani फादी फजद्रा लेडी ऑफ शार्लट से मसक सु फजई मनमजु नुंसी मनम से मागी मनम से नुसीबदा कोई सागुमदा कोई यम साना मनम नंबने मागी लेडी ऑफ शार्लट के मनम से अंदगी सी रोज से हंदक सहीना अहान में सात पर रोज ने ममिंग से यम फजबने माई चॉइस कवे सी से अंदगी आगी नाकंदा मनिंग द होरी से तू सिसना समर सन कवे सिना हंदक का अनीसुब सही ने मासे टेक्था गई साले चपन अखोगी बुके की दुमाइन साले मागी के तोखाई सातेबा मखोंग अमदा पुलप सातपदो दुमाइन तौवे माय याम फजै अंदगी सिना आइना ख्वाइदगी पामजबल रोज ने नोबालिस अदुबु यंगो वेदर्स न लोइन काथे यंगो तो लोइन करंग लोइन कंगे यंगो मादी याम साबा साना देबसी पर्पल मसुगी नोबालिस रोज से दो कितंग हे कन्ना सागलकपगा को माय याम थुना कंजले मागे अंदो इनावै ने स्माइना कमेंट तौबिरपदो ऐसे रोज सिंग से कैनो पामी थाबिरप यागद्रा न हांगबदो ऐ थाबिरकपसे ऐना थाबिरकपसे ऐंगा ngamjadabagini हाइबदि ऐना सदगी पामी थाबदा फॉर्मेलिटीज मयाम लई ऑस्ट्रेलिया गी को अखोगी थाब याबा यादबा मयाम मानदगी डेविड ऑस्टिन गी कैनोदगी डेविड ऑस्टिन गी रोज थागी तादी थागे हाय तादी डेविड ऑस्टिन गी कैनोदगी मोगी हौरकफमदुदगी स्पेशल परमिट लौबा ताई कंट्री मदा थाबा मतमदा नर्सरी टू नर्सरी थाबदी मोगी तोंगानबा परमिट अम लैरंबा याइको दुगा कोई नॉर्मल ओइबा कोइना स्माइना थादोक थाजिन तौबसे फॉर्मेलिटीज मयाम फॉलो तौबा ताई अदुदुना अदु ngamdabagini aina थादोक थाजिन तौबा ngamdri singse
ꯑꯗꯒꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁꯀ ꯇꯧꯗꯅꯀꯣ ꯄꯥꯝꯕꯤꯒꯤ ꯂꯩ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯒꯤ ꯕꯤꯖꯤꯅꯦꯁꯀ ꯇꯧꯔꯒ ꯂꯩꯗꯅ ꯑꯗꯨꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯂꯩꯗꯅ ꯑꯗꯨꯏꯗꯨꯒꯤ ꯄꯔꯃꯤꯠꯇꯣ ꯇꯥꯟꯅꯔꯒ ꯇꯧꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯁꯤꯗꯤ ꯑꯩꯒꯤ ꯍꯣꯕꯤꯒꯤ ꯑꯣꯏꯅ ꯊꯥꯖꯕ ꯔꯣꯁꯁꯤꯡꯁꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯝꯕꯤ ꯑꯃ ꯑꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡꯗ ꯊꯥꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯗꯨꯒꯨꯝꯕ ꯄꯥꯔꯃꯤꯠꯁꯤꯡꯗꯣ ꯑꯩ ꯇꯥꯟꯅꯕꯒꯤ ꯃꯇꯝ ꯂꯩꯖꯗꯕꯒꯤꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯥꯕ ꯉꯝꯗ꯭ꯔꯤꯁꯤꯡꯁꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯂꯩꯁꯤꯡꯁꯦ ꯄꯥꯝꯃꯤ ꯑꯗꯒꯤ ꯀꯩꯅꯣ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯑꯩꯒꯤ ꯒꯥꯔꯗꯦꯟꯒꯤ ꯁꯨꯃꯥꯏꯅ ꯂꯩꯁꯨ ꯐꯖꯩ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯌꯥꯝ ꯏꯟꯀꯔꯦꯖ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯁꯪꯕ ꯃꯇꯝꯗ ꯑꯩ ꯒꯥꯔꯗꯦꯟꯗ ꯊꯣꯛꯅꯕ ꯑꯗꯒꯤ ꯁꯦꯝ ꯁꯥꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯖꯅꯕꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯌꯦꯡꯉꯣ ꯂꯩꯁꯦ ꯌꯦꯡꯉꯣ ꯁꯤꯒꯤ ꯔꯣꯁꯁꯦ ꯁꯤꯁꯦ ꯃꯃꯤꯡ ꯈꯪꯗꯕ ꯔꯣꯁꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯦ ꯖꯁꯋꯥꯁꯤꯡ ꯀꯩꯗꯧꯔꯤꯅꯣ ꯑꯗꯒꯤ ꯁꯤꯒꯤ ꯂꯩꯁꯦ ꯁꯤ ꯌꯦꯡꯉꯣ ꯃꯅꯥꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯦ ꯌꯦꯡꯉꯣ ꯑꯗꯣ ꯐꯖꯅ ꯁꯥꯠꯂꯦ ꯌꯦꯡꯉꯣ ꯁꯤꯁꯨ ꯀꯤꯁꯃꯤ ꯀꯦꯠꯅꯦ ꯉꯁꯥꯏ ꯑꯩꯅ ꯎꯠꯈꯤꯕ ꯀꯤꯁꯃꯤ ꯀꯦꯠꯇꯨꯅꯦ ꯑꯩꯅ ꯃꯇꯣꯟꯗ ꯅꯝꯍꯧꯗꯕꯒꯤ ꯑꯃꯨꯛ ꯅꯝꯃꯛꯄꯅꯦ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤ ꯁꯟꯙꯥꯒꯤ ꯐꯤꯕꯝ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥꯔꯣꯝꯒꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ ꯂꯩ ꯃꯌꯥꯝꯁꯦ ꯌꯦꯡꯕꯗ ꯑꯁꯨꯃꯥꯏꯅ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯒꯥꯔꯗꯦꯟꯗ ꯌꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯀꯩꯗ ꯍꯪꯉꯨꯔꯅꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯊꯃꯣꯏꯁꯦ ꯏꯪ ꯏꯪ ꯂꯥꯎꯋꯦꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯉꯒ ꯐꯖꯗ꯭ꯔꯦ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯅꯤꯖꯔꯤ